ngasi numi da waram phong ki ba paukse pandam paukse digi lokho saraga maroi I pauksung manipur top channel gi meke digi myamna thamjagi ahan mada narco terrorism gi makuta laikhidra ba thawai singi mamal dem na manghaloi kokomi narco terrorism gi kuta laikhidra ba mamal yamla ba thawai singi mamal lem na manghaloi haina kokomi na thadurak pa siol aman phongdurakli siol sinahai ngarang ehing narco terrorism na khanghoduna lamdam sigi mamal yamla ba volunteer misam yamda rocket launcher yauna atat akham laitana mai ke ahumdigi nomai kya kapsilaktuna khunai simuthat na bomong la lan tasilaki ifurup kanjana ba ikoi gi ireisa miyamna tumba saba sangdana lanthengnari ba sida khangogdana miyoi taragumdagi punsi longkre miyoi kya man aso opan nangduna laikanari masida kokomi gi meke digi nongai taba ma laikidaba singna ingna sikna mapu gi laikol lairuna ba thawni jari loinana imung manung gi awaba da su sarok yari haujikti khunai sigi misam hupna narco terrorist sing asi maru fukna muthatuna tangdu laitaba khunai ma purakpagi thawdang lawgadaba matam hoire amaramda asiguma tanja sida mapandagi lakpa longri setpa apaba khulai paiba Myanmar masa singna India gi state ama oiriba Manipur gi misam miyam landaragla fawada India gi yamlaba security force na yengduna lairiba sigi nungi wanthok yenglurabadi narco terrorist sing asida nakoinana sagwatuna mitai khunai landa hanbada mateng pangsilabra haina miyamna singnaba phawre maram asina khunai sigi miyamna Leiba si malemgi leimai digi muthatkigdara haina mi pai phawre sa lana thoba mitai khunai ni yeknaba mayuk yabada mamai leiduna sen khidaba ipai pusingi masani imaleba kidama kathokliba makai pendaba khunai ni miyoi kya amana thawai thakre ngasisu kaya ama sidokpagi dana imaleba kidama lepli khuju khulai matik sana paijadaba aphangba khulai khara paiduna khulsing ngaksariba samjaraba inkhalakliba nahasing nupi masa phawbu yauna khulai sana paibasin Kuki narco terrorism na mihatina hatpi basi yamna tamthibulisani asingumba Myanmar sin Kuki terrorism miyamna soidana maithiba pigani loinana ireipa asidagi marufona maskani iramda masida leijariba mamal yamlaba isilinaw singna yariba makai aso apanangdana ba masa masagi khul nga thoksana ba lalong amadi kanglon chumna lusing yauna sindoktuna thabak pangbagi tangai phadaba leire haina ko komina lawi tanja sidadi ekhoi kudimak lingjel manana amadi punsin minaduna apunwa thausul yathok minaduna yeknaba thengnana bu hona ba asi tangai phadre maramasna lamdam asida leiriba thawna pharabana harol kunja sing lekai gi lusing busing ima gi lusing busing amadi lupki lusing bu khudima kokchung sin minaduna apunba lising amagi makara thabak thawda pangthok minaba asina ahanba tharang oida sehna ko komegi mekedi ka apul tokhi lobasina makatara dun hai aikhoi gi thawna kaidong nung du su handi adubu yeknaba masak khangna haisingna lanmit tu mit khangna kamdong na yeknaba mayukna gadagi haiba aset palalong amaga loinana thengnarabadi kudong thiba punam ngak thokpa ngamani laikhidraba thawai singi mamal lemna manghaloi amasum thawai sing asigi ikhengna lamjingduna pandam phangdriba phawba kokomina mang thaduna sarugya khigani yeknaba masak khangna ekoi puna thengna minarasi sin Kuki narco terrorist na lepa leitana misamiam kap tuna halaklaba phawba India lengak na khangsin usinaduna leitokpa sina Manipur gi miam kham thengna pendre sin Kuki narco terrorist na singnung manungda tampak lamdamda landana bagi damak sem sariba sida anumuk gengduna leiriba sikarigino singilam singda operation ningthina tawdabagi maram karigino maram punama asina India na terrorist ngasibu nakoinana sagolabra haibasi asabu hangamoiri aikoi khunai si India lengakna makoi bona fide citizen amagum khanbangamde haiba takli ngasi pawbu India lengakna narco terrorist ngasi mathakta masak thokpa thaba amata fek pangamdre loinana India gi security gi matawashina Manipur gi mitai khunai si India gi yekna ba magum laurabra haina ko komina lawi kariguma phibam asidana asum henjilaglabadi aikhoi miyamna India gi security forcing hanbi kro hairat loidebigi maram laiti loinana BJP lenga asik mathakta miyamna kham thengna penaraktabadagi thooningdaba thawdok kya tholakpa yai hanasu seurosinasu makatana phongdurakli makasa tharak poina to papawmna suchampura puna bo honaramani haiba sana thanaba polam thana yawba truck ama maira paibisina fakatre Langjingda leiba jiri parking dagi suchampura puna bo honaramba yamlaba sana thanaba polam sing yawba truck ama langjing akoi bigi miyamna fakat khari thawdo aduga mari leina asobu maning laikai maira pai bi lukki member case bilasini nai thawdo singra numidang pung mapan makhairam tabra thokibani national highway sing broke tawringi serakta langjingda leiba jiri parking da Guwahati dagi lakpa
truck registration number TR01 ABH 1677 polam kya haple habigi pau pangki pau adu phangmadagi langjing patsoi tagiel amadi hainopok ki yamlaba miyamna mafam adu sangsinduna yenglubada polam singadu susampuda leiba Bazarang store punavani haiba khangmangam kibaga loinana gari adugi driver Deepak Das kauba amadagi polam singa dugi salan khangmangam ki maana makata na hai fagalaba polam singa si irang asida awaba nanglaba lanjenarakuna tuan relief camp sing da leiriba miyamda yentoklagani amadi highway thinglingai sera sil susampura punana basana thanaba polam thanayawba gari imphal yoroklam diba sima tawkuramna no haiba loinana haujuk national highway sing da sathariba blockade asi atubada handoknaba mari leinaba singna hotnabi haina su apul tawki atopa paw madana Kuki militant sing landara ko misa mapal laikidre tarahena sokle Imphal East District ki nongsumamadi khamen loka tainaba mapam amada ngarang numidang khulai matik sana paiba Kuki militant sing landara ko khul senadru leiba misa mapal laikidre tarahena soktuna lekanakre thawdo singrang numidang pung 12 rum tab matamna thokibani thawdo thophamdagi phangba pawgi matung ina ngarang numidang weram nongsumgi khul ngaknaba leiba volunteer amadi Kuki militant sing gi marakta khuthoknabagi thawdo thokraba matung mitegi khul ngakliba volunteer sing aduna sak sanaba thorang torigi matamda Kulai matik sana paiba Kuki militant sing aduna maikai mari degi bom yauna nomai kapsilakibani nomai kapsilakpa adu da volunteer sing adu nomai na pan madagi mapam adumakta da miyoi tere laikidabani ani amana North AOC da leiba ras midisty da laikatnaba ngamdana laikidabani atopa miyoi tarana aruba phibam na sopadagi ras midisty da laikatnari thawdo adu da laikidraba miyoi mapan adu di Imphal East District ki pangai waiton lamkhai degi hobizam Somen Kumar se kungani thoi apokpa haisauba Oksudagi Moirangthem Heman sei kuntragamari apokpa M lila itam nungoi awai lekai digi ke sankar sei kungamanga apokpa ke samungau lemakong mapal digi ti thoi sei kungani pan apokpa ti surjit kongpal nithobung lekai digi RK Prasanta sei kungani pan apokpa santarani amadi kongpal nithobung lekai digi leisram nauthoibi sei kuntrag nitho apokpa L henbi devi yomnam Sujit Kumar sei huniphugo homdoi amadi leisram surai sei kuntrag homdoi naidi Laikidraba miyoi mapanmak Jenims ki material sang na postmortem gidam thamkre athengbar asibak sang khara aroi mathok mangam pangtongnaba imung manung da kusina khra haidi amaromda asokpa miyoi sing ras midisty pukhalakpai ki paw phangmaga kundrakong kendra gi MLA TS Lokeshwar madi wangkai kendra gi MLA thangjam Arun Kumar su laktuna asokpa madi laikidraba sing yengsin khibaga loinana mateng pangken su paws na makatana su palakli Amaromdana mai thadokraba mitegi yumsingna Kuki terroristsingna bunker saduna leiribasi takthokadabani PDCC ngarang khundrakpam amadi sekul kendra anigi lonabada leiriba khamen lokta Kuki terrorist amadi mitegi local volunteers sing anigi marakta khothonabagi thawdokta misimina asopan kya ama yaukibadu PDCC na thamoisong nungaitaba phongdorakli ngasi Manipur Press Club da pangthokiba pawgi mifam amada Peace and Development Coordinating Committee gi Secretary N Bobby na phongdokibada haujik thoklibi rang siga horakphamni Kuki terrorist singna mitegi yummai thadokraba sing khudum chansinduna amadi bunker sajinduna laisinba amasum laingana su handokta ba asina su asobu marama moigani thokliba thawdok sing asi makha tana thoktana bagidam state amadi central laingana atubu matamna yummai thadokraba mafam sing lairiba Kuki terrorist singna sajiliba bunker sing takthokadabani khudum chandra leiriba mafamdagi handok hanba amadi su handokadabani sumna tawraba matamna Manipur ing tapa propangmani magna makha taraduna Manipur leiriba civil society punamak punsinduna thengnaminabagi matam oire magi aningma apama tawrakpagi mawonga ma ubasina IMIBL sing awa oire Manipur leiriba political parties sing pulap punsinduna thabak pekhat piwaike PDCC ki President and Zoina phongdokibada athubu matamna center amari state angana mi yeng sangbidragadi civil war gi baton tawbun hana logri amasum haujiksu eco yengkhumans laitan pokpi dolai thabida leriba mong su war gi mong dani amasum khamelokta nahan su ngarang su irang tawduna misam kya hale Kuki singna terrorism gi mong sa tharakle akhoi gi peace committee asida ge school AC gi faw yauraga committee asina problem kudimakta kusamnaraga saminari haujik oirakliba phiba masi Manipur gi leiriba CSO sing amadi lup kudimakna amat oina punna ingta pahanjan hananaba honamina si so haiki amaromdana Manipur da thokliba irang ngasi phaw laksin ngamdaba se lebak thibani Ramdas athawale Manipur da thokliba irang sita Kuki khulai paibe sing yauksin dun hena sakthokhanba
ngarang ehing khamelok misa mapan hatkibegi thawongbu Social Justice and Empowerment gi Union Minister of State Ramdas Athawale na nungnang phungturakli wapam asi Manipur Union Home Minister Amit Shah masa laklamlaba forward irang lakshin mangamdriba sigi matangda RPA Athawale gi National Secretary Mysore Thanauzam haujuk odibi state asigi fibam gi matang New Delhi da leiba Unions Minister Ramdas Athawale da wakat chirol pishin bada phungturakibani wakat chirol pishin bada Union Minister Ramdas Athawale na hai nakalani gi marak tangdu laitana lainaba Union Home Minister gi ona tainabada thabum ama helaglaba irang asi ngasi phawu lakshin mangamdana leiba simak leiba thibani loinana irang asina maram oiraga Manipur miyamna piriba saitheng sing asigi sapsaba asumu hoihelamadi miyam gi hak phangpham thu ihaina Union Minister na nuaitaba phongdorakai ki nakala maramda thoklibi irang asina memarom ni haijalakpa sin Kuki khulai paibi sing yaure habigi kudam sangnam sing lairabana Union Minister External Affairs amadi Union Defense Minister su wakachiro lankhalagan hanasu mes thawzamna phongdorakli Amaromdana Mizo National Friend Tokai Administration ki demand sagoliba si numit humni gi manungda handokadabani All Assam Manipuri Youth Association Manipur da leidiba Kuki Zosingi oiba Tokai Administration ki demand Mizo National Friends MNF na sagoliba si ngasidagi parga numit humni gi manungda handoktrabidi akan mathabak lokalagani hain All Assam Manipuri Youth Associations AAMYA gi mekedi akan bawa pamtamlaki Silsada leiba Manipuri Sahitya Parishad bawa nangasi permission unaba mada AAMYA gi mute singaki Manipur gi Kuki jok sing weba tokhab administration ama pigadabani haina taliba sida Mizoram gi Chief Minister na sokali haina phone na lakhuki balekre Mizoram gi CM na phone na support toriba singa sidagi parga mit humni gi manungda handoktrabri AAMYA gi mekedigi akan wa khongthang kya thanglagani thanglakadoriba khongthang singa sin Mizoram gi interest yamna soklakpe maram sin Mizoram gi CM na separate administration ki demand sokat pa se handokna ba apul tokre mit sing aduna makata na phongdo khibda Kuki jok sing gi separate administration pi gadabani haba demand asi yamna maram sadaba dimane masidi awang pok thugai gi India thugai gi habani haujuk Manipur da thoklibi irang sida Kuki isilni naw singi samjaraba mi kya de makoi gi aningba apam phongdo pangamdana leirabani narco terrorist na nampuda tawning bu tawduna lebak thugaina bu hotnarakpa mullaga laklaga thabak tawguni habigi wakhlolda satharagli bu thawong sing asi kuina sangna sathaba yaroi mapanagi sangnakpa narco terrorist na separate administration dimana ma tarokli ba si India ri ki tokhai ba taduna Kuki len semagi saruk amani masi India ki oina su sokningai amani Mizoram gi sem na su Manipur ingta pa purana ba hona bada mateng pangmana sumgani maduna tana Manipur thugaina ba hona bada mateng pangsilagna badi maduna apapa khak oirakloi Manipur gi integrity thugaina ba hona raputima AAMYA na sapsana thenagani hena su makata na su phungdurakli atopa pawmana India lenga na irang si athubada loisinduna mausa gi punsida hanjan halo MPCC State asida leiriba irang amasum tangdu leitadaba phiba masida Manipur amasum India lenga na kaisum sangda leiriba bandi amagum mathau mangam pangthokpa ingam ngamdaba si yamna lebak thibani haina MPCC ki General Secretary P Sarachandra na phongdokre wapamisi state asida leiribi irang asina maram oiraga thengnariba awana kya si loisinduna tangdu leitaba Manipuram ohenabi wakhalolda haingangda leiba ibudo margin khubamda ibudo sida khurumduna ira thongni tawbagi ki thoramda phongdokibani amasum hengang pro congress committee na sinduna pangtokhiba thoramduda Sarachandra na makata na phongdokhibada state asiki miyamna pamnari bu wakhalol kya state amasum center lengna sab lenga accession puthokpa ngamdana leiri ngasi maksu state asida misimina kya le palaitna tokli ngasi power wangang bagum ngangdabagum Indian constitution phajana ngak pangamdana leiba si miyamna pende State asida thoklibi irang asida Manipur paliba lenga yauna center paliba double engine gi lenga du mangam sana leiriba karigino Manipur leiriba miyam tangdu loitaba pami State asida oiriba phiba masida lenga ki akan miyeng sangduna thabak pekaraningi relief camp da leiriba singda masa gi mayumda halanduna tangdu loitana lehanana ba thabak pekaraningi India lenga na section yengduna thokliba irang asi athubada lushinduna mauksa gi punsida hanjinba Manipur amo ehalo haikenasu pawsda makatana su palakli Atopa pawmana thawai medial ko but look ama sa phongkre lengak ta uwang hangladuna numit mangari manungda pakhum pirak naba matam thakre
Hamsat hampoinaraba iramdamasigi yelhomisingi tungi lebak leminabaga loinana thawai mirel haptuna tung koina matik mayai leba iramdam ama oihan ngamnabagidama thawai mirel ko state levels organization ama sapong lehaina nauna sapong laba thawai mirel gi convener thongam darana thadorakpa sirolamana hairi sirolasina hai adungai kuntraga teret edi dagi ibudau nongdaleren pakhangba kangla phambal tongkiba numitegi hauraduna iningtau lesima sana jawa fawbagi sana hakdak fawbo mitegi ningtau humfugani pana kangla da phambal tongduna sai lisingani henbagi puwariga loinana matik mayai amaga loinana lairakpa hiramdamasigi yelhomi singi tungi lebak ngasidi maikei mari sangai nipalda yengu bu khudingmakta hamsat hampoinaraba thawai mirel amaga pangkha oirakli asigumna pungpham asida thawai mirel haptuna tung koina matik mayai leba iramdam ama oihanabagi damak thawai mirel ko buluba sapongmani solasina makhatana hai maral leijadraba yelhomi kya gi punsi manganbadana tana yung kaya amadi lantung kya ut ohlanbagi thabak leptuna satharakpa numit nifuni helaba fawba india gi prime minister na manipur gi maramda ohai machet ama fawba haidriba karigino terrorist gi thawong singa si satharakhiba matung numit kungani pani gi matungda india gi home minister amadi of army staff lamdamasida laktuna lairingi matamna su yelhomi singi thawai manganba lantum lut tawbata natana asiba masa fawwa lakthokpa ngamkhidaba karigino kuki mla tara amari naga mla tara gi phirep miyamna lakthokpa laikre lemoribe mla nifu gi apunba phirep hauju fawwa miyamna lakthoktura khangandriba karigino nauna saphong liba lup asina india lenga amadi manipur lengakta mathaki wahang singa si hanglakli masigi pakum numit mangani gi manungda piduna iramda masigi yelhomi singi thamoi pelhan biu natrabdi lebak myang loinana thawai mirelna makhal makha kya gi khongjang changsilagani hani supaw sta makhatana supalakli makhasa tharak poina to papomna manipur leiba sin Kuki Mizo mar Zomi da solidarity utpa oina Mizoram asobo protest ama sathakadawre Manipur Leiba sin Kuki Mizo mar Zomi da solidarity utpa oina lakliba June sechet kun gomdoi da Mizoram gi tuan civil society organization singna Mizoram da asobo protest sama sathagadori pausin hai hokipa ningthokaba numita Mizoram da base tobo tuan asobo civil society sing mahiroi loop sing yauna NGO coordinations committee na simna pangthokiba mi phamamana ma solidarity process asi pangthoknabu warep nakhibani protest asi Mizoram gi kunung aizol leiba ras bon manakta sathagani hiramsigi matang centrals young Mizo association ma solidarity process asi satharagani haina laukthokhibaga loinana sarugyana ba abil tokre loinana atop district singi sub headquarters singdasu demonstration asi pangthoknaba khankhre coordination committee asina manipur da thokliba kanglupki irangna maram moiraga job frupna nangliba awaba asida sarugyaba loinana nungaitaba phungdo ehanasu committee asina phungdo khensu pawsna makhatarakli hauji koina ti myam paw sisu matang sa lusinjarage mas myam puna no babtin ngaminasi